Donetsk region da Russian lanmisingna henba attack satharakadabadagi Ukraine gi miyam section na sem saduna laina bakhangan khrai lakadoriba mathangi chayol ge akanba unta ba haurakpagi matamda Russia na Donetsk region da akanba attack satharakadoriba sidage mafam asida lairiba micham miyamna ingsilaklaba matam asida electricity ge khudong chaba leitringai matam asida masa section na laina ba Ukraine gi president Zelensky na region adugi miyam da mangjong na khangan khrai city asigi authorities sing na phongdorak pada region asida electric ke engineer kaya na power water amasung electric ki maisa phangana na bagi damak akan ba mawong da honariba nei masi Russia na akan ba missile attack sa tharakraba matung da Ukraine gi laingang na lokhalak pa thawrang nei adumoy namak mafam asigi miyam na kahen na may amade ising gi demand tawrak pa na mapung phana phangan ba ngamdriba mafam ni hai re haukiba nongmaijing numit ki atheng bada video da thadorok pa Zelensky gi wafam amada hai Russia gi terrorist sing na anoba lalong da missile strike kaya chatharang na ba sem sakhre hai base makhoi na khangba ngamkhre Russia gi missile leiriba makhai makhoi na kaidong nung da tumin na leithok loi missile sing adu loidriba phawba Ukraine gi mathak ta leptana kapsi lakhi gani hai na Zelensky na phongdorok khre Moscow da leiba US embassy gi member Elizabeth Rudna Russia ge State News Agency da phongdorok pa wafam amada hai Russia amadi United States ani na nuclear gi khudong thiba thoglakadaba kaya adu ge matang da awang ba thaki intelligence agency singa kupna wa tana ba lai khre madugi matung ta bada hojik phawbagi oina laibak ani asina nuclear risks ki matang da makha tana wari sanabagi matam lepnadri haina su phongdorok le tha sigi angan ba sarukta Central Intelligence Director William Burns na Russia gi foreign intelligence ki head wairiba Sergei Naryshkin ga unaduna Russia na karigumba nuclear weapon sing sisinabagi oirakadaba khudong sadaba kaya adugi matang da section wafam kaya khangan khiba laikhre haina White House tagi phongdorok le wafam atu da Russia gi maikai da ge phongdorok pada khanaribo wafam asi yamna sensitive oiba wafam ama oibana makhoi gi maikai da ge kamen ama tapiba yadri haina paukhum lakhre Ukraine gi state na run tauba nuclear energy farm gi head amana haukiba nongmaijing numita phongdorok pada Russia na chahi asigi March tha da namduna loksin khraba Zaporizhia gi nuclear plant ase thadok lamna ba sem saba ho khraba nei makhoi gi asigumba khongthang asina kha nongpok thangba Zaporizhia gi region gi lanpham da ahong ba khara di soidana laklaga nei tha asigi angan ba sarukta ge Zaporizhia da gi Russia gi lanmi sing hongdokna ba ho khraba nei adumoy namak nuclear plant asigi manak nakna leptana Russia gi maiki dage rocket kaya kapsilak pa sina nuclear gi amangata thoglakadra haibagi akiba du haujiksu leiri haina phongdorok khrai Ukraine gi hanagi professional boxer oiramba haujikna kipke mayor oina thopuriba hitale Klitschko na haukiba nongmaijing numita phongdorok hibada Russia gi military campaign satharingai marakta lamgi chaina ba thoktuna leiriba region singda Russia gi attack ta power grid kaya amangata thogan khiba mafam singda Ukraine gi president amadi mahaki mapang oiba laibak singna mafam aduda leiba miyam gi damak mai pina na ba thawrang lokhatpam thoe maduna taduna Russia na lam loksilamba du mapung phana thadokkhre natraga thadokturi haina khanaduna leibagi thokdok ase wakhal yaudaba thawong ni haina phongdorokkhre Klitschko na makhata na phongdorok pada laibak asigi warming center Chamari ga kuntra Russia gi attack tamang takhan khre masida natana power plant chamagi mathakta mathau ta hondana lahen khre maramaduna mafam adu da leiriba miyamna hauki ba chayol ta tawrakhiba complaint kaya president Zelensky na khangjin khre haina mahakna makhata na phongdorok khre aroi bada tabi riba pumnamak pu thagat chare